Taragani Suba Lok Sabha meekhal ngasi ahanba tangkak ki bot thadanariba asigi numityungba matung pung phaoba Kakching District oina special polling station Animakta Meeoi Amatta bot Thadadana Leiri. Pung form ase phaoba wabagai assembly constituency gi oina chada yankhainithoi bot thadanakre. AC asigi nupa voter singi oina chada yankhainithoi dasmek ahum mapan bot thadanakre aduga nupi voter singi oina chada yankhaimaathoi dasmek taruk bot thadanakre. Kakching Assembly Constituency ki oina kumfom ase phaoba chada kuntraga taruk sino bot thadanakre. Assembly Constituency asigi nupa voter singi oina chada nifumathoi dasmek mapan taret aduga nupi voter singi oina chada kuntraga mathoi dasmek taruk mari bot thadanakre. Sakmaijing Kunogi polling number 38/4 gi electronic voting machine EVM sakhang daba sing chukairable. Yanglam Assembly Constituency gi oina kumfom ase phaoba chada nifu dasmek mari sino bot thadanakre. Assembly Constituency asigi nupa voter singi oina chada kuntraga hundoi dasmek mari sino aduga nupi voter singi oina chada nifu tare dasmek ani ahum bot thadanakre. Sugnu Assembly Constituency gi oina kumfom ase phaoba chada nifuga mari dasmek manga sino bot thadanakre. Assembly Constituency asigi nupa voter singi oina chada nifuga tare dasmek ahum sino aduga nupi voter singi oina chada nifuga mathoi dasmek taruk tare bot thadanakre haidi.